pakat asing maru yaudrasu pakat pokpado isada asing da ta hoi hoi adai adumai tawra khollaga adugi sin numbers yamna aigondasu yam kuina jangba haitare haidi ainasu expression je adumai tawba amta yaudrina aigondasu yamna luba oina thoebako ado mayamna adumai smain taw han takibadai dum phajana mai pakna tawgre aina tamdaningai oibje moina kathokpa moina thawai yawwa art kinibo haidi moina tawba mangam tareke koi kakaro mi oro koi yamung bo oro yam tamdaningai di aina haraga ju royero mayam bukrum jari ngasi se Meichakse hariba music visual bamsigi aidi dale joiba ibung Vanclim amadi sister Ratna kweni se pun unajare haidi tanja se yamna tena phangjabagi ko ado wahang se hero da hana lakchar ga hen hana lakchar ge da Vanclim ga hanba ek tawse oibidora hoi mane ahanba ado si ngasai gi matang sida yengbada khoi thamoi sida loina khoi gi heart touching oiba thuk lawa yam phaune grebo ko ado keno da site hairo haitare ko adu da nomaina ka pai matang ama yaweba ko adu gi sin du da Ratna je kai phaubi ge haidi atopa mayam film torko da si music video album sina top patongan ba makhak oiba male khoina yengbada su aise khalle ko ahanba haidi asengba mak kaptraga su hai maru do lothokpai wani asengba kapamaki kapimne ba aise ko tawdringai se ai nongmai su kap haide kamai na kaptun aise khalle ko adai di khoi da lebina ba sum da sing lak ko sing na sumaina tawdoni dagi sumaina sumaina pai ga kapu kholo ta e aise haidi pakhatpado asengba maru yaudраsu pakhat pokpado isada asing da ta hoi hoi adai adumai tawra khollaga adugi sin numbers yamna aigondasu yam kuina jangba haitare haidi ainasu expression je adumai tawba amta yaudrina aigondasu yamna luba oina thoebako ado mayamna adumai smain taw han takpibadai dum phajana mai pakna tawgre ado ngasi screen da isei jiga yauna blak lakpa kandadi isada haidi aina tawgrido haidi aigi oinadi kitang di penjabase kitang watpra hainadi khalle ado mayamgi miteyengdadi yam phajana haidi response pibire ado yam harawe ado ai makha tabda haidi sum sidagi hena mayam su thengnarakini aduna hena phajana tawba ngamba oige hanaki sida aina haidi ai sana kitang penbo lawrasu ko simadi aina pele yare habado adu changdo wat leba kitang wat jai habta haidi aigi su ahanba experience oibanina ko asingba mang aidi kapu banattabanina saba haise asingba thenarakan hoi experience lerakanda manbe hendoine ba do handaki sida khangaurabanina makha tarakpada hena phajana tawngam ado khoina uzawada su audience mayam na yengbada su ko yam male doi matang do loi haina gi ba ko ado hena isana si madi chingna lebida mathang da di hena chingna ba do ko fi ba oisano aduga khoi gi oja ari ba haitare ko senior artist mayam amaga punba ja sumaina pulak pada kari experience thengna ba ge adum haidi ari boza aigi oza romi maitai se aigi first time ne pulli je han mo kaka HOKRAJ na phone toraga haidi project sige tang haibirapada su ko aina haidi wakhal da su haidi oza romi maitai hoi sidi mayam na sakhangna leirabani na aina su aigi pukning na amutang aigi su chance amtang phangjardi kaina khanbado ado handak ki matang sida dumai hairakpada aise adum hairakbaga dum tawrage na lepeba ko adai kamai tawrage da kana tawdoino khotoino adum hange khole adai dum thuna confirm taraga dum sei je namme dagi ngasi mai pakna su premiere tawre hoi mayamgi mamang da uchare ado huzik YouTube da su thagale ko aduna mayam na su loina yengbiramagani yengdabasing su yengbiro aduga isei je kamai na tawe du so haibiramo aduga aigi oina di smaina anoba jam yam ma thengnaraga anoba acting gi skill do ro ma'am aigonda hengat pasu poe huzik ta su ojaru mi metai ne noi smaina tawsinu smaina tawsu haidi ma'am takpi haitare khoi bu nusibi bagi smaina senior dis ma'am thengna base khoi gyan losing yam hengat pado aduna yam nungai ye aduga hena makha tarak pado su afaba oizage na haijaning
ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯔꯠꯅ ꯗꯥꯕꯦꯟ ꯇꯤꯝꯗ ꯂꯥꯛꯆꯒꯦ ꯗꯥꯕꯦꯟ ꯇꯤꯝꯁꯦ ꯑꯩꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕ ꯎꯔꯒ ꯂꯩꯕꯁꯦ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝꯁꯤꯗ ꯎꯕ ꯐꯪꯉꯦꯕꯀꯣ ꯍꯥꯏꯗꯤ ꯍꯥꯟꯅꯗꯤ ꯍꯦꯔꯣ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯌꯥꯝ ꯌꯥꯎꯕꯅꯦꯕ ꯍꯟꯗꯛꯀꯤꯁꯤꯅ ꯀꯥꯏꯅꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯁꯤꯗ ꯀꯥꯏꯅꯕꯒꯤ ꯋꯥꯔꯤ ꯂꯥꯛꯄꯁꯤꯗ ꯗꯥꯕꯦꯟ ꯐꯤꯂꯝꯅ ꯑꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯎꯕ ꯌꯥꯝ ꯄꯥꯝꯅꯕ ꯅꯨꯄꯤꯅ ꯌꯥꯝ ꯉꯥꯎꯅꯕ ꯅꯦꯚꯤꯒ ꯑꯣꯏꯕꯁꯦ ꯁꯤꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯑꯩꯈꯣꯏꯅꯁꯨ ꯏꯃꯥꯖꯤꯅꯦꯁꯟ ꯇꯧꯕꯗ ꯑꯁ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯖꯅꯤꯗ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯁꯨ ꯈꯟꯕ ꯃꯃꯥꯡꯗꯁꯨ ꯌꯥꯎꯈꯤꯕꯀꯣ ꯑꯗꯣ ꯑꯁꯦꯡꯕ ꯑꯣꯏꯅ ꯁꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝꯁꯤꯗ ꯍꯥꯏꯗꯤ ꯕꯦꯡꯀꯤꯝ ꯅꯪ ꯁꯤ ꯁꯥꯎꯅꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡ ꯁꯤ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯄꯒꯤꯁꯦ ꯀꯃꯥꯏꯅ ꯂꯥꯛꯈꯤꯕꯒꯦ ꯀꯩꯅꯣꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯈ꯭ꯔꯣꯗꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯗꯥꯔꯣꯝꯃꯤꯒꯤ ꯀꯀꯥꯔꯣꯝꯃꯤꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯕꯨꯡꯅ ꯑꯗꯨꯒ ꯑꯩꯒꯤ ꯔꯣꯜꯁꯦ ꯋꯥꯔꯤ ꯂꯤꯔꯦ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯐ꯭ꯂꯥꯏꯠꯀꯤ ꯄꯥꯏꯂꯣꯠ ꯁꯥꯗꯣꯏꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯋꯥꯔꯤꯁꯦ ꯂꯤꯔꯦ ꯅꯣꯡꯃ ꯆꯠꯂꯦ ꯑꯩꯈꯣꯏꯁꯦ ꯃꯌꯨꯝꯗ ꯑꯣꯀꯦ ꯑꯗꯒꯤ ꯄꯥꯏꯂꯣꯠ ꯍꯥꯏꯒꯦ ꯇꯧꯕ ꯁꯣꯔꯤ ꯍꯣꯏ ꯅꯦꯚꯤ ꯅꯠꯇꯦ ꯃꯥ ꯁꯣꯏꯔꯦ ꯑꯗꯨꯕꯨꯗꯤ ꯁꯣꯏꯔꯦ ꯑꯗꯣ ꯆꯠꯂꯦ ꯃꯌꯨꯝꯗ ꯑꯗꯨꯒ ꯀꯀꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ ꯅꯪ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯅꯉꯣꯟꯗ ꯆꯥꯟꯅꯒꯗꯕ ꯖꯣꯕꯅꯤ ꯀꯦꯔꯦꯛꯇꯔꯁꯦ ꯍꯥꯏꯇꯥꯔꯦ ꯀꯦꯔꯦꯛꯇꯔꯁꯦ ꯅꯉꯣꯟꯗ ꯆꯥꯟꯅꯒꯗꯕꯅꯤ ꯅꯪ ꯁꯤ ꯁꯨꯃꯥꯏꯅ ꯔꯣꯜ ꯑꯃ ꯅꯉꯣꯟꯗ ꯂꯩꯔꯦ ꯑꯗꯨꯗꯣ ꯍꯥꯏꯔꯦ ꯑꯗꯨ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯐꯖꯅ ꯅꯦꯔꯦꯠ ꯇꯧꯔꯦ ꯑꯗꯨꯗꯒꯤ ꯍꯦꯔꯣꯏꯟꯁꯦ ꯀꯅꯥꯒ ꯇꯧꯍꯟꯁꯤ ꯈꯣꯠꯁꯤꯒꯦ ꯍꯥꯏꯕꯗ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯔꯠꯅꯥ ꯃꯉꯣꯟꯗꯅ ꯈꯔ ꯆꯥꯟꯅꯒꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯅ ꯅꯪꯅ ꯍꯪꯕꯨꯗꯤ ꯍꯪꯗ꯭ꯔꯦ ꯑꯩ ꯉꯁꯥꯏꯒꯤ ꯀꯣꯁꯇ꯭ꯌꯨꯝ ꯑꯥꯔꯕꯤꯟ ꯍꯥꯏꯇꯥꯔꯦ ꯑꯥꯔꯕꯤꯟꯁꯦ ꯃꯥꯅ ꯑꯩꯅ ꯍꯥꯏꯖꯔꯨꯕꯗ ꯑꯩ ꯃꯥ ꯄꯩꯁꯥ ꯑꯝꯇ ꯂꯧꯗꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯥꯔꯕꯤꯟ ꯇꯣꯟꯖꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥꯊꯣꯏ ꯑꯦꯟꯖꯦꯜ ꯕ꯭ꯌꯨꯇꯤ ꯁꯦꯂꯨꯟꯒꯤ ꯃꯥꯁꯨ ꯄꯩꯁꯥ ꯑꯝꯇ ꯂꯧꯗꯦ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯅꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯔꯠꯅꯥꯒꯤ ꯀꯁꯇ꯭ꯌꯨꯝ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯍꯥꯏꯗꯤ ꯃꯥꯏ ꯃꯦꯀꯞꯀ ꯇꯧꯔꯤꯕꯁꯦ ꯑꯩꯅ ꯁꯤ ꯌꯥꯝ ꯍꯥꯏꯅꯤꯡꯕꯒꯤ ꯋꯥ ꯅꯠꯇꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯡꯖꯕꯗꯣ ꯑꯗꯣ ꯉꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯥꯔꯕꯤꯟꯗꯣ ꯃꯥ ꯊꯕꯛ ꯆꯤꯟꯕ ꯃꯥꯜꯂꯦ ꯃꯥ ꯁꯤꯗ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯁꯅꯥꯒꯤꯗꯤ ꯂꯥꯛꯑꯦ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯈꯩ ꯂꯥꯛꯑꯦ ꯑꯗꯣ ꯇꯨꯡ ꯀꯣꯏꯅ ꯃꯌꯥꯝ ꯇꯧꯕꯤꯒꯦ ꯑꯩꯈꯣꯏ ꯔꯠꯅꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯕꯛ ꯇꯧꯃꯤꯟꯅꯕꯗ ꯑꯗꯣ ꯑꯣꯖꯥ ꯔꯣꯃꯤꯁꯨ ꯑꯩꯅ ꯐꯖꯅ ꯍꯥꯏ ꯇꯨꯡ ꯀꯣꯏꯅ ꯐꯖꯅ ꯑꯩ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯆꯠꯂꯒ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯩꯒꯤ ꯍꯩꯇꯕ ꯑꯩ ꯑꯗꯨꯝ ꯇꯝꯖꯔ ꯇꯧꯖꯒꯦꯅ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯦ ꯁꯤ ꯃꯉꯥꯏ ꯑꯣꯖꯥ ꯍꯣꯛꯔꯥꯖ ꯑꯃꯗꯤ ꯑꯣꯖꯥ ꯔꯣꯃꯤ ꯃꯩꯇꯩꯒ ꯁꯨꯃꯥꯏꯅ ꯄꯨꯜꯂꯒ ꯇꯧꯃꯤꯟꯅꯕꯁꯦ ꯗꯥꯕꯦꯟ ꯐꯤꯂꯝꯒꯤꯁꯨ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯍꯥꯟꯕꯅꯤ ꯑꯗꯣ ꯑꯣꯖꯥꯈꯩꯅ ꯁꯨꯃꯥꯏꯅ ꯄꯨꯜꯂꯛꯄꯁꯤꯗ ꯈꯤꯇꯪ ꯁꯣꯏꯕꯗꯨꯁꯨ ꯗꯥꯕꯦꯟ ꯐꯤꯂꯝꯅ ꯑꯗꯨꯝ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕꯤꯅ ꯍꯥꯏꯀꯣ ꯑꯗꯣ ꯑꯣꯖꯥꯒ ꯄꯨꯜꯂꯛꯄꯁꯤꯗ ꯀꯔꯝꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯔꯤ ꯁꯤꯃꯗꯤ ꯑꯩ ꯈꯪꯖꯍꯧꯕ ꯌꯥꯏꯅ ꯍꯥꯏꯕꯗꯣ ꯀꯔꯝꯕ ꯃꯇꯥꯡꯗ ꯊꯦꯡꯅꯈꯤꯕꯒꯦ ꯑꯗꯨ ꯀꯩ ꯑꯣꯏꯒꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯍꯣꯏ ꯇꯝꯖꯅꯤꯡꯉꯥꯏ ꯉꯥꯛꯇꯅꯤ ꯀꯩꯒꯤꯅꯣꯗꯤ ꯃꯣꯏꯗꯤ ꯑꯣꯜꯔꯦꯗꯤ ꯁꯦꯅꯤꯌꯔ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯔꯠꯅꯥꯁꯨ ꯅꯨꯡꯉꯥꯏꯔꯦ ꯃꯥꯁꯦ ꯑꯩꯅ ꯆꯍꯤ ꯍꯜꯂꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥ ꯁꯤꯒꯤ ꯐꯤꯜꯁꯤꯗ ꯃꯥꯅ ꯍꯥꯜꯂꯦ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯃꯣꯏꯗꯒꯤ ꯇꯝꯕ ꯌꯥꯕ ꯁꯤꯗꯤ ꯆꯍꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯉꯥꯡꯅ ꯑꯍꯟꯗꯒꯤ ꯇꯝꯕ ꯌꯥꯏ ꯑꯍꯟꯅ ꯑꯉꯥꯡꯗꯒꯤ ꯇꯝꯕ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕꯁꯦ ꯃꯣꯏꯅ ꯀꯠꯊꯣꯛꯄ ꯃꯣꯏꯅ ꯊꯋꯥꯏ ꯌꯥꯎꯕ ꯑꯥꯔꯠꯀꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯃꯣꯏꯅ ꯇꯧꯕ ꯉꯝꯗꯕ ꯑꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯀꯀꯥꯔꯣꯝꯃꯤꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯕꯨ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯌꯥꯝ ꯇꯝꯖꯅꯤꯡꯉꯥꯏꯗꯤ ꯑꯩꯅ ꯍꯥꯏꯔꯒꯁꯨ ꯂꯣꯏꯔꯔꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯑꯦꯜꯕꯝꯁꯦ ꯔꯠꯅꯥꯁꯨ ꯇꯥꯕꯤꯌꯨꯀꯣ ꯗꯥꯕꯦꯟ ꯐꯤꯂꯝꯗ ꯄꯤꯔꯛꯄꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁꯥꯕ ꯅꯦꯚꯤ ꯁꯥꯕ ꯑꯗꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯄꯛꯆꯕꯒꯤ ꯂꯨꯛꯁ ꯑꯃ ꯌꯥꯎꯗ꯭ꯔꯥ ꯄꯥꯏꯂꯣꯠ ꯁꯥꯕ ꯑꯗꯣ ꯁꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯁꯤꯒꯨꯝꯕꯁꯦ ꯃꯇꯨꯡꯗ ꯑꯗꯨꯝꯁꯨ ꯂꯥꯛꯄꯤꯒꯅꯤꯅ ꯈꯟꯖꯩꯀꯣ ꯍꯦꯛ ꯌꯦꯡꯕꯗ ꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯏꯃꯥꯖꯤꯅꯦꯁꯟ ꯇꯧꯕꯗ ꯍꯦꯔꯣꯁꯦ ꯁꯤꯃꯗꯤ ꯑꯣꯏꯍꯟꯕ ꯌꯥꯔꯦ ꯍꯥꯏꯕꯗꯣ ꯄꯛꯆꯗ꯭ꯔꯅꯦ ꯗꯥꯕꯦꯟ ꯐꯤꯂꯝꯗ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯆꯨꯝꯐꯤꯔꯥꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯤꯁꯦ ꯌꯦꯡꯕꯗ ꯂꯣꯏ ꯈꯪꯉꯤꯅꯦꯅ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯄꯛꯆꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯄꯛꯆꯅꯤ ꯍꯥꯏꯁꯦ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯂꯣꯏ ꯈꯪꯉꯤꯅꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯄꯨꯂꯤꯁ ꯁꯥꯕꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯅꯦꯚꯤ ꯑꯣꯐꯤꯁꯥꯔꯕꯨ ꯑꯣꯏꯒꯦꯔꯥ ꯄꯥꯏꯂꯣꯠꯄꯨ ꯑꯣꯏꯒꯦꯔꯥ ꯍꯥꯏꯗꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯂꯦꯝꯕ ꯗ꯭ꯔꯦꯁ ꯁꯦꯠꯄꯗ ꯄꯛꯆꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯦꯠꯂꯛꯄꯗ ꯍꯥꯏꯗꯤ ꯆꯞ ꯆꯥꯅ ꯊꯣꯛꯄꯗꯣ ꯑꯗꯩꯗꯤ ꯊꯧꯅꯥ ꯂꯩꯕꯗꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯉꯦꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯁꯦꯠꯇꯣꯔꯛꯄꯗ ꯏꯄꯛꯇ ꯄꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯍꯟꯁꯤꯡꯅꯁꯨ ꯌꯦꯡꯕꯗ ꯑꯗꯨꯝ ꯃꯥꯗꯤ ꯌꯥꯝ ꯄꯛꯆꯩꯅꯦ ꯁꯨꯃꯥꯏꯅ ꯌꯦꯡꯕ ꯀꯥꯟꯗꯒ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯇꯥꯔꯤꯅꯦ ꯑꯗꯨꯅ ꯑꯗꯨꯝ
ꯄꯛꯆꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯦꯡꯕꯤꯔꯝꯒꯅꯤ ꯗꯥ ꯚꯦꯟꯀ꯭ꯂꯤꯝ ꯑꯃꯗꯤ ꯔꯠꯅꯥꯒꯤ ꯑꯣꯏꯕ ꯀꯣꯃꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯊꯝꯕꯤꯔꯝꯃꯣ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯗꯥ ꯚꯦꯟꯀ꯭ꯂꯤꯝ ꯍꯦꯟꯅ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗ ꯗꯥ ꯚꯦꯟꯀ꯭ꯂꯤꯝꯅ ꯄꯥꯝꯅ ꯆꯪꯖꯔꯛꯄꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯣꯅ ꯍꯥꯏꯖꯒꯦ ꯑꯣꯏꯖꯔꯒꯦ ꯑꯗꯣ ꯃꯩꯆꯥꯛꯁꯦ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝꯁꯦ ꯑꯩꯈꯣꯏ ꯍꯣꯛꯔꯥꯖ ꯄ꯭ꯔꯗꯛꯁꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯪꯉꯕꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯔꯠꯅꯥꯁꯨ ꯊꯥꯒꯠꯆꯔꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯣ ꯊꯦꯡꯛ ꯌꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯆꯔꯒꯦ ꯊꯥꯒꯠꯆꯔꯤ